Thaubaldagi naha ahum army recruitment chatpada lambi onakibadagi kuki militant singna hostage oina fajilubadagi thadorakpada ngairingai icherakasida Meitei Pakhang amaso Leimakhong da changnaba hotnarambadagi thingbangam hore thaudok asi ngarang numidang athengba pung 10 khare helakpa matamda Kangpokpi district e manung chanba liangmai furupna khundaba Makhan village da thokibane lambi kangawnaduna Leimakhong tamna changnaba hotnaramliba Meitei Pakhang adugi maming Leitongbam Rajesh Kawi Chahi Kunmangarom Sure Apokpana Chaurjit Kawi Naha Sisu Thaubal District e Manung Chanba Hairok Part 2 Thokchom Leikaitagin Haire Police tagi fangba paugi matungina Hairiba miyoi asi Makhan village fauduna kuki singna namna tariba Leimakhong tamna chatnaba hotnarambane adubo Makhan village ki khunja singna matam chana thengna hobadagi mahakpu numidang pung 12 makhai ataba aduaida Imphal West ki Sekmai Police Station da khutsinnarakre hairi ningsingba yabade haukiba September 13 ta Thaubaldagi naha ahum kaithel manbida leiba Assam Rifles ki sector camp ta recruitment chatpada kuki militant singna fajinduna thamkibane makhoi ahungi manungda Johnson koba miyoi amana thangnaba numita Assam Rifles na rescue tawkhi aduga atopa thoithoi amadi thoithoiba koba naha ani na numit taruk ni hostage oina thamlaba matung ngarang ayuk anganbada thadorakhibane panba yabade mamang chahigi me ahumdagi state asida thokliba irang asida Kuki area da chatkiba miyoi kaya thawai mangkibaga loinana kaya amana thiba khangdana leiribane